ꯁꯤ ꯖꯒꯥꯁꯤ ꯂꯩꯔꯝꯃꯤꯗꯨ 그래도 까친이들 ꯀꯥꯆꯤꯟꯁꯤꯗ ꯁꯤꯃꯒꯤ ꯃꯈꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯅꯧꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯤꯅꯥꯟꯗꯕꯤ ꯑꯉꯣꯝꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏꯗꯅ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯁꯤ ꯃꯪꯒꯤ ꯃꯈꯣꯡꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯃꯊꯛ ꯀꯥꯈꯠꯂꯣ ꯁ꯭ꯂꯥꯏꯗ ꯁꯤ ꯃꯪꯒꯤ ꯃꯈꯣꯡꯁꯤꯗ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯂꯩꯔꯝꯃꯤꯁꯤꯗꯣ ꯀꯥꯠꯂꯣ ꯁꯤ ꯖꯒꯥꯁꯤ ꯂꯩꯔꯝꯃꯤꯗꯨ 그래도 까친이들 ꯀꯥꯆꯤꯟꯁꯤꯗ ꯁꯤꯃꯒꯤ ꯃꯈꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯀꯕꯣꯡꯃꯨꯠ 우물라지 ꯀꯕꯣꯡꯃꯨꯠꯀꯤ 사망 레디 호지부 얀드리고 얘기하면 이토임니 ꯖꯒꯥ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨꯝꯕꯨꯡꯒꯤ ꯆꯤꯡꯈꯩ ꯑꯉꯥꯡ ꯑꯍꯨꯝ ꯊꯤꯕ ꯈꯪꯗꯅ ꯉꯁꯥꯏꯗꯒꯤ ꯃꯥꯡꯈꯤꯕꯗꯨꯒꯤ ꯑꯩꯈꯣꯏ ꯂꯝꯂꯥꯏ ꯀ꯭ꯌꯨ ꯑꯥꯔ ꯇꯤ ꯇꯤꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯕ ꯆꯪꯕꯒꯤ ꯃꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯑꯃꯗꯤ ꯃꯃꯥꯡꯗ ꯃꯇꯣꯟ ꯌꯧꯔꯦ ꯑꯉꯥꯡꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯥꯗ ꯃꯤ ꯈꯔ ꯂꯩꯀꯣ ꯆꯤꯡꯒꯅꯤ ꯀꯌꯥ ꯁꯤꯗ ꯂꯥꯏꯠ ꯊꯥꯜꯂꯤꯁꯦ ꯍꯥ ꯃꯣꯏ ꯂꯥꯛꯏꯁꯤꯔꯣ ꯑꯗꯨꯏꯗꯤ ꯈꯨꯜꯂ ꯀꯩꯅꯣꯕ ꯑꯁꯤ ꯃꯤꯔꯣ ꯃꯤꯗꯤ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛꯎꯅꯦ ꯑꯗꯨꯗꯤ ꯀꯥꯈꯠ ꯑꯗꯨ ꯃꯊꯛꯀꯤꯗꯣ ꯃꯊꯛꯇꯣ ꯈꯔ ꯌꯦꯡꯉꯣ ꯃꯈꯣꯟꯗꯣ ꯈꯔ ꯌꯦꯡꯉꯣ ꯃꯈꯣꯟꯗꯣ ꯈꯔ ꯌꯦꯡꯉꯣ ꯑꯁꯤ ꯃꯊꯛꯀꯤ ꯈꯔ ꯌꯦꯡꯉꯣ ꯅꯥꯀꯟ ꯈꯔ ꯌꯦꯡꯉꯣ ꯀꯔꯝ ꯂꯩ ꯌꯦꯡꯉꯣ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡꯗꯣ ꯊꯤꯕꯒꯤꯅꯤ ꯀꯟꯅ ꯇꯧꯔꯤꯁꯦ ꯑꯗꯥꯏꯗ ꯈꯔ ꯌꯦꯡꯉꯣ ꯑꯗꯥꯏꯗ ꯁꯣꯝꯗ ꯂꯥꯛꯏ ꯁꯣꯝꯗ ꯂꯥꯛꯏ ꯌꯦꯡꯉꯣ ꯍꯣꯏ ꯅꯣꯏꯅꯤ ꯃꯃꯥꯡꯅꯤꯀꯣ ꯑꯩꯈꯣꯏ ꯀ꯭ꯌꯨ ꯑꯥꯔ ꯇꯤ ꯇꯤꯝ ꯀꯥꯡꯕꯨ ꯑꯉꯥꯡ ꯑꯍꯨꯝ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯍꯜꯂꯛꯑꯦ ꯌꯥꯏꯐꯔꯦ ꯀ꯭ꯌꯨ ꯑꯥꯔ ꯇꯤ ꯇꯤꯝ ꯀꯥꯡꯕꯨ ꯅꯩꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯃꯤ 15 ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯍꯨꯝ ꯃꯥꯡꯈꯤꯕ ꯃꯐꯝ ꯑꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯅꯕꯗꯅꯦꯀꯣ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯍꯥꯏꯔꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯀꯨꯟ ꯀꯟꯕ ꯃꯐꯝꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯥꯏꯗꯤ ꯏꯁꯣꯔ ꯀꯤꯄꯥꯗꯒꯤ ꯊꯤꯗꯨꯅ ꯄꯨꯊꯣꯛ ꯍꯥꯏꯔꯦꯕꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯦꯕꯀꯣ ꯍꯧꯖꯤꯛ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯊꯝꯖꯈꯤꯕ ꯋꯥꯐꯝ ꯈꯔꯅꯦꯕꯀꯣ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯇꯧꯔꯣꯏꯗꯕ ꯋꯥꯉꯥꯡ ꯁꯥꯖꯠ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯕ ꯊꯧꯗꯣꯛ ꯏꯆꯤꯜ ꯏꯅꯥꯎ ꯐꯝꯃꯤꯟꯅꯕꯗ ꯉꯥꯡꯅꯒꯗꯕ ꯋꯥꯍꯩꯅ ꯀꯔꯝꯕ ꯉꯥꯡꯅꯔꯣꯏꯗꯕ ꯋꯥꯍꯩꯅ ꯀꯔꯝꯕ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯉꯛꯄꯅꯦꯀꯣ ꯑꯗꯨꯗꯨꯅꯤꯗ ꯃꯌꯥꯝ ꯑꯗꯣ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕ ꯑꯗꯒꯤ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯏꯔꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯑꯁꯤ ꯀꯝꯃꯨꯅꯤꯂꯥꯏꯖꯦꯁꯟ ꯇꯧꯅꯅꯕ ꯇꯨꯜ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗꯧꯅ ꯇꯧꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯝꯅ ꯏꯝꯃꯣꯔꯦꯜ ꯑꯣꯏꯕ ꯃꯃꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯐꯝꯃꯀꯥꯟꯗ ꯇꯥꯕ ꯌꯥꯗꯕ ꯑꯣꯊꯣꯔꯤꯇꯤꯗꯧꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯩꯅꯣꯝꯃ ꯈꯠꯅꯕꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯋꯥ ꯍꯪꯉꯀꯥꯟꯗ ꯅꯪ ꯅꯨꯄꯥꯗꯨꯒ ꯀꯌꯥꯔꯛ ꯀꯣꯏꯕ ꯆꯠꯂꯤꯒ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯑꯣꯛꯋꯥꯔꯗ ꯑꯣꯏꯕ ꯌꯥꯝꯅ ꯑꯟꯁꯤꯚꯤꯂꯥꯏꯖ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯐꯝꯃꯤꯟꯅꯕꯗ ꯏꯚꯟ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯎꯗ ꯐꯝꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯌꯥꯝꯁꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯐ꯭ꯂꯣꯠ ꯇꯧꯔꯛꯄ ꯑꯃ ꯊꯦꯡꯅꯩ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩ ꯄꯨꯂꯤꯁꯇ ꯑꯩ ꯏꯟꯇꯦꯂꯤꯖꯦꯟꯁ ꯋꯤꯡꯗ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯅꯣꯇꯤꯁ ꯐꯣꯔꯃꯦꯜ ꯅꯣꯇꯤꯁ ꯊꯣꯛꯑꯀꯥꯟꯗ ꯂꯣꯏꯅ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯄꯦꯖ ꯁꯦꯟꯅꯔꯤꯕꯒꯤ ꯍꯣꯜꯗꯔꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯑꯣꯏꯔꯣ ꯐꯦꯁꯕꯨꯛꯀꯤ ꯑꯣꯏꯔꯣ ꯑꯦꯛꯁꯀꯤ ꯑꯣꯏꯔꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯑꯩ ꯀꯧꯈꯠꯂꯀꯥꯟꯗ ꯃꯣꯏꯗ ꯑꯦꯋꯥꯔꯅꯦꯁ
with warning piyu haidana ai site ki instruction tawkre mayam da sunga si aina ai appeal tawjari mayam ki khuthang da adugumba migi imung amagi nupi amagi nupa amagi ijat loibe ya pot sinjina panbada hangoi ba pot adugumba pot mayam ko media da thadoga look kayam yamna chawruba kayam yamna lingna look no khulai pai ba kangbu no mokhoi da kana authorize tawi adugumba migi private life ki hak matla kana moina mayam no khongoi nariba maduna afhabarom da la adi phaba fattabarom da la kanda haura ibe tuni mirror sai su sinde na maduna color to honbagi pot laiba aduna madu yam nungaite aduna right from today onward I YouTuber sing aduga iramdam ki pau kangla pau ha nung adu mesla hangi ba mayam page hangi ba Facebook ta kari da hangi ba mayam be careful mi magi like mang ba ba suicide to gudoini moina madugi tawiri ba insult bibiri ba discrimination tawiri ba no khang bang makta ba mi do suicide to ya madugi responsibility do madugi Facebook page do madugi like gudoini to development ki to social ki to politics ki to whatever yai but me ki personal life do me ki individual character do me ki family ki the assassination character assassination to bugumba insult to bugumba se am toy no ure adi matlab am sati ba communal ki noi jati ke am phauno noi jati ke am phauno tawna sira ga hai bugumba mamai pala ga thoga kuji khara ma delhi da phamaga tor ku yaw phawul tha kham hekta haner da bogi loire da bogi type da ꯄꯥꯕꯨꯡꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯈꯪꯗꯦ ꯋꯥ ꯉꯥꯡꯕ ꯈꯪꯗꯦ ꯃꯤꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯗꯦ ꯑꯃꯗ ꯈꯪꯗꯦ ꯆꯪꯕ ꯃꯇꯝꯗ ꯀꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯐꯖꯅ ꯄꯤꯕꯤꯌꯨꯅ ꯍꯥꯏꯖꯔꯤ ꯁꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯉꯥꯡꯉꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯨꯊꯣꯛꯇꯅꯕꯁꯨ ꯍꯥꯏꯖꯕꯅꯦꯕꯀꯣ ꯑꯁꯤꯅꯤꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯁꯦꯝꯖꯔꯔꯣꯏꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ